Hello everyone, Thoibi Food Vlogs na mayam daram nokjari ngasi su yamna hauba lafu tharo gi pangna namjarake kari kari sinage habado charage mutrubi mana laijare atopa machalda nakupi napakpi singmana ngari arobo laijare aduga ahanbada lafu tharo sida thumne pamjaba changi moro dum hapiba yare akoigi chamas ahum hapjare aduga hana phajana noibirani ko machal singsi hapaba matungda noirase Smaina kuna munnaba mahi thoknaba haitare lafu tharosdagi mahi thoknaba na bribi nai doine ko smaina adugi matungda ngari hapjalase ngari hapazu ulamdre video de yaramdre bako aduga asangba ngasagi mana masing jingse amu hapjalaga fajana munnaba tolase ising haptra sudum yabane bako haidi sidagi to masagi mahi thoklaga adum yaneba fajana mullaba matungda pamjaba changi besan adum hapase haidi ngasidi khara yam namane bako adagi koi besan se sigi changsida hape smaina munnaba fajana totpirani hujikti yangang su saure dana yangang se yam paabane handakti smaina hapchalle duga asagi besan ne athitpado amu hapase sida leire smaina mathang loi hapchalle mayom se am chawe do koi chanupina tawbane ngasidi ai na video number oina oijare videographer oijare smaina oven do ina tawre ngasidi duga hangtoga yengase minute 2020 haide mathama ka olaga mu 2020 tawre bako smaina semba lore masak se am phajabane myam haw busyam na hawe lafu tharo paknam lafu tharo singju lafu tharo bora makal myam laikre lafu tharo dagi lafu tharo se sabada so doki matikana ba mana masinga mani hairagi ko ado mayamna egi video sibu yengbiba yam harausai ada no bo yengbiba lakpe chinna oiragadi nuksibiduna subscribe tawsanbiramo like su tawsanbiramo nungai ba video kya pujarake mathangi video da mung thengnarase thank